ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜꯕꯨ ꯌꯨꯇꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯌꯦꯡꯕꯤꯔꯤꯕ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯦꯁꯀꯣꯝ ꯖꯤꯇꯤꯄꯤꯑꯦꯜ ꯑꯦꯝꯁꯤ ꯇꯤꯚꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯈꯨꯠꯁꯦꯝ ꯔꯦꯗꯤꯑꯣ ꯑꯦꯞꯇ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯣꯏꯔꯥꯡꯊꯦꯝ ꯃꯦꯗꯤꯁꯟꯒꯤ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ ꯁꯒꯣꯜꯁꯦꯜ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯆꯕ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯁꯟꯗꯣꯛꯆꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005-707-8008 ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯃꯗꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ꯫ ꯑꯍꯥꯟꯕ ꯀꯣꯂꯔ ꯄꯥꯏꯈꯠꯆꯒꯦ꯫ Hello. ꯍꯜꯂꯣ꯫ ꯑꯩꯒꯤ ꯃꯤꯡ ꯍꯨꯏꯅꯤꯡꯁꯨꯃꯝ ꯄꯨꯟꯁꯤꯕ ꯈꯣꯡꯖꯣꯝꯗꯒꯤꯅꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯨꯟꯁꯤꯕ ꯌꯥꯎꯕꯤꯔꯛꯄ꯫ ꯍꯜꯂꯣ ꯄꯨꯟꯁꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕꯤꯔꯒꯦ? ꯀ꯭ꯂꯥꯁ 5꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯅꯥꯎ ꯄꯨꯟꯁꯤꯕ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯌꯥꯎꯕꯤꯔꯛꯄ꯫ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯆꯝꯊꯣꯡ ꯆꯥꯏ꯫ ꯍꯣꯏ ꯍꯥꯎꯕ ꯏꯟꯁꯥꯡ ꯆꯝꯅ ꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃꯁꯨ ꯆꯥꯕꯤꯔꯦ ꯏꯅꯥꯎ ꯑꯗꯣ ꯉꯁꯤꯒꯤ ꯇꯦꯂꯦꯟ ꯍꯟ ꯌꯥꯎꯕꯤꯔꯛꯄ ꯀꯔꯤ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯏꯁꯩ ꯑꯃꯇꯪ ꯁꯛꯀꯦ꯫ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯔꯒꯦ꯫ ꯍꯧꯖꯔꯒꯦ꯫ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ꯫ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯏꯃꯤꯠ ꯑꯁꯦ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯊꯃꯣꯏꯗ ꯂꯦꯞꯇꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯊꯃꯣꯏꯗ ꯂꯦꯞꯇꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯤꯔꯨꯒꯅꯤ ꯇꯒꯨꯞꯇ ꯅꯤꯛꯂ ꯊꯥꯋꯥꯜꯂꯛꯇ ꯅꯣꯡꯃꯗ ꯅꯕꯦꯝꯃ ꯊꯥꯖꯅꯤ ꯄꯨꯛꯅꯤꯡ ꯋꯥꯔꯛꯇꯕꯤ ꯂꯩꯆꯤꯟꯒꯨꯝ ꯊꯃꯣꯏꯒꯤ ꯁꯛꯇꯝꯁꯤꯡ ꯌꯦꯛꯂꯔꯤ ꯁꯤꯖꯥꯏꯅꯔꯕ ꯁꯝꯅꯥꯝꯅ ꯁ꯭ꯋꯥꯏꯗ ꯀꯥꯎꯖꯔꯒꯦ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯄꯨꯟꯁꯤꯕ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯌꯥꯎꯕꯤꯔꯛꯇꯅ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯌꯦꯡ ꯆꯥꯎꯔꯒ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯒꯦ ꯀꯥꯏꯅ ꯈꯟꯕ ꯂꯩꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨꯃꯛ ꯁꯛꯄꯤꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯕꯒꯤ ꯑꯣꯏꯅ ꯁꯛꯆꯕꯅꯦ ꯑꯩ ꯍꯌꯦꯡ ꯆꯥꯎꯔꯒꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯣꯏꯒꯦꯅ ꯈꯜꯂꯦ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔ ꯑꯣꯏꯒꯦ ꯈꯟꯕꯤꯕꯀꯣ ꯄꯨꯟꯁꯤꯕꯁꯦ꯫ ꯑꯥ ꯍꯣꯏ ꯍꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯀꯟꯅ ꯍꯣꯠꯅꯔꯒ ꯇꯨꯡꯗ ꯗꯣꯛꯇꯔ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯤꯁ ꯇꯧꯖꯔꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯌꯥꯎꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ꯫ ꯂꯥꯏꯞ ꯆꯥꯠꯇ ꯅꯧꯅ ꯆꯪꯕꯤꯔꯛꯏꯕ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯃꯕꯦꯝ ꯀꯛꯆꯤꯡ
Lata Yengkhom, Mama Ibiyama Gurumayum Thakachari, Mama Kumam Bimolata Devi Busu Thakachari, Sir Ananda Songtham, Akui Jamingovi, Taram Nokchari, Sarbusu, Matangi Kolar Pakachage, hello. 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 Hello, sir. Tabiba. Yam tapna tajai ado Network ko sa nuwaitraba mali. ay mayek sekdi tajari ado tanga sek tawjage ngaitang sekel ama nitang paibiyu. Hello. Hello. Tajari minglifam haibiyu. Ay se sakala kipudagi diba? Ninga saya hang soija kre. Yam nungaijai talent hunt thorom yaubirakpa ngasigi talent hunt thorom asida kari talent utbigani. Talent say na tamo yun mati hukta. Hoi yam nungaijai khudol tambisi mayam punna taminazarage. Anh matang kitang website ko. Hoi hoi kaisu kaide. Ay kapag nataba ako'y mamani sa Facebook. Hay sa event sa Facebook mamani sa Facebook mati ang standard. Hello. Hello. Yam nungaijai mama khoi thorom talent hunt thorom yaubirakpa mayamda minglifam amtang takbisi. Hello. Hello. Mama mayamda minglifam amtang haibisi. Kakalo si Pudagi. Yam nungaijai ado. Hello tajari tapi bro imabu. Taita. Minglifam do make sengna taja khidre amtang ga haibisi Lakhimpur di taja khre aduga. Kakalo si Bu Benagandi Talwan idin kita deti. Yam nungaijai akoi mamai bim pisa yaubirakpa ado ngasi kari talent to bigani. Isay na nahanju ning hungawdre ngati matim nang tawjege. Hoi matek na tawjariba thorom asi mapum masagachadoini matek ama oribaso kaisu akaiba leite koigidi thorom matek amatang oribaso yaubiramba hena nungaijai kudol tambisi mayam puna taminazage. Imado isay do haite jada bajam di jawjen ba. Yam nungaijai ma thorom yaubirakpa kudol tambisi. Ima hawjere ko. Kiba punsida aina nangonda karamba iran langjakibana karigi awaba tiramliba ninung si jaudana nang na ayonda karigi awaba tiramliba nong matang laktu na jinglo aigi laikha ta na mangla punsi the asita ognaba nahag na sinbiba ulaga ilani nanggi pamoyna ulaga ilani nanggi pamoyna
ꯇꯥꯛꯈꯤ ꯈꯥꯡꯗꯨꯅ ꯍꯤꯡꯈꯤ ꯍꯤꯡꯉꯝꯗ ꯆꯣꯠꯂꯕ ꯊꯃꯣꯏꯅ ꯁꯤꯁꯨ ꯊꯤꯉꯝꯗ ꯑꯁꯤꯕꯨ ꯀꯔꯝꯕ ꯏꯔꯥꯟꯒꯤ ꯗꯟꯗꯤꯅꯣ ꯑꯃꯨꯛꯇ ꯇꯥꯛꯂꯝꯈꯣ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯝꯕ ꯏꯔꯥꯜ ꯂꯪꯖꯈꯤꯕ ꯀꯔꯤꯒꯤ ꯑꯋꯥꯕ ꯄꯤꯔꯝꯂꯤꯕ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯁꯥꯅꯁꯨ ꯑꯗꯨꯒ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯗꯨꯃꯛ ꯊꯥꯒꯠꯄꯤꯔꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯥꯔꯒꯤꯁꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯒꯤꯁꯨ ꯃꯃꯥꯒ ꯑꯩꯒꯒꯤ ꯁꯥꯏꯠꯇꯒꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯜ ꯊꯧꯔꯝ ꯌꯥꯎꯕꯤꯔꯝꯕ ꯏꯃꯥꯒ ꯃꯇꯨꯡ ꯇꯥꯕ ꯊꯧꯔꯝꯗꯁꯨ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯃꯗꯤ ꯂꯥꯏꯞ ꯆꯥꯠꯇ ꯆꯪꯕꯤꯔꯛꯏꯕ ꯏꯌꯥꯝꯕ ꯁꯣꯃꯥꯅꯟꯗ ꯑꯣꯀ꯭ꯔꯝ ꯆꯦ ꯑꯝꯕꯤꯀꯥ ꯆꯤꯡꯈꯩ ꯃꯣꯏꯔꯥꯡ ꯃꯔꯨꯞ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯥꯔ ꯔꯇꯟ ꯑꯆꯣꯝ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯥꯏꯕꯨꯡꯉꯣ ꯑꯩ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯒꯤ ꯕꯤꯌꯥꯏꯃꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯌꯥꯎꯕꯤꯔꯛꯄ ꯏꯃꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯇꯥꯏꯕꯨꯡꯉꯣ ꯀꯩꯅꯣ ꯇꯧꯔꯦ ꯉꯥ ꯊꯣꯡꯕ ꯑꯣꯏ ꯆꯥꯖꯔꯦ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃꯁꯨ ꯆꯥꯕꯤꯔꯦ ꯏꯃꯥ ꯑꯗꯣ ꯑꯥꯎ ꯍꯣꯏ ꯀꯔꯤ ꯇꯦꯂꯦꯟ ꯎꯠꯄꯤꯒꯅꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯇꯦꯂꯦꯟꯗꯤ ꯏꯁꯩ ꯇꯧꯖꯒꯦ ꯑꯇꯩ ꯇꯦꯂꯦꯟꯗꯤ ꯍꯩꯖꯗꯦꯕꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯏꯁꯩ ꯎꯃꯣꯅꯤꯒꯤ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯃꯌꯥꯝ ꯍꯣꯏ ꯄꯨꯟꯅ ꯎꯃꯣꯅꯤꯅ ꯁꯛꯈꯤꯕ ꯍꯥꯏꯕꯤꯌꯨ ꯎꯃꯣꯅꯤꯅ ꯁꯛꯈꯤꯕ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩꯗꯣ ꯁꯛꯆꯒꯦ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯏꯃꯥ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯒꯦ ꯍꯧꯖꯔꯒꯦ मेरा थागी सनारई मरक्सिदा सनालई पापमनी पोगी निंगोन पुमना मगना मपुंग mau papumna magna sakau jabata sida arau minoka loina na mapam lamdam da lak jabatha mera tha ki sanarei marak sida sanalai pakmani purgi ningon pumna magna angang oiringai matamda palen pantho sangaida nokna khena sana jaba thaudu kaya boning singduna harau minok tam jabatha मेरा थागी सनारई मरक्सिदा सनालई पाकमनी पोगी निंगोन पुमना मगना मेरा थागी सनारई मरक्सिदा संजयगी साइबुंगो ꯃꯃꯥ ꯁꯨꯝ ꯁꯔꯨꯛ ꯌꯥꯖꯅꯤꯡꯕꯒꯤ ꯇꯧꯖꯕꯅꯤ ꯍꯩꯗꯅ ꯇꯧꯖꯕ ꯅꯠꯇꯦ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯤ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯊꯧꯔꯝ ꯁꯟꯗꯣꯛꯆꯔꯤꯕꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯏꯃꯥꯅꯤ ꯃꯃꯥ ꯏꯕꯦꯌꯥꯏꯃ ꯒꯨꯔꯨꯃꯌꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯅꯆꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝ ꯄꯤꯁꯛ ꯗꯦꯕꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ
iche Ambika, iche Mabem, Lapsa Telebiriba, Yamba Somananda, Ima Kunjarani, iche Purnima Seram, Sardoba, Kurai Jambusu, Taram Noksari. Sakuntala Nithawzam, iche Busu, Taram Noksari, Duga Lapsa Telebiriba Kudingmak, Takachari, Matangi Color Package. Hello. Hello. Taram Noksari, Ming Lefam have you? Phone tawjarei ke Chamthongdagi Paneshwari ne. Che yam nungaijai khoi sanokchari ba telen han yaubirakpa yam nungaijai adu che kari mathel sabiragi ngasi sipu Aise ngasidi kopi sak jajare ngasidi merames chai. hoi asagol sen Khala ambaga. yam nungaijai che adu kari telen puduna lakpiri Ngasi soi sereng je matek ama athokjage. yam phaja ba sereng khodol tan bibani che se khoi sanokchari ba telen han sigi tharamasida yam nungaijai che ise ge sereng khoi mayam puna tamina jage khodol tan bisi Ahing di pikhari aina sereng tiam tang athokjage ko. Haujarage. khodol tan bisi Thasigi mamlaba ahingda khutta Fiom paiduna mapang kana yaudana madomdang mapu kainaraba tauba huigum hamduna leiri koktienda ngaduna mamlaba ahing kaithien amagi sigairaba furit litlaga hanek samlang pa madom hikna kap makutta hawai maru biri matik karigino thenglaba ahing asida Fisu thongde hakchangda amatta hayu ima ingtrabra nahako hawgalo ima chatlachi lao matam ase thengkhrabani kananasu leitre matomta ngaire khangdrabra ima nahako kaithien khamkhre dukan thong lonkhre chatlachi hawgalo ima ki sangaida Hayu ima nacha ingonda palemgi sangai ima karigi wa angangriba imana hoi mai haiduna tuminna leiriba ima kana leitrabra nahako tapiu ima nachabu singnagabiganu thenglaba ahingi matam oirabasu kidi amamba lambi chatpada maitai nachani ima nahako Sinajaramge nachana palemgi sangai tana taibang migi kana leitre ima nacha natana palemgi kana leitrabasu chalasi nachagi khangpok sangda changsilai imagi khonjen paige khanna phuk haugatki tapingna hoinana parab Chatki wa nganglaba amamba lambita madom tarak tanarui aina amamba marakta imabu tap pairui gairaba fiduda chwai mangki khangaudana mikuptuda ima taibang mi natrabra tejarage pai bisal yam nungaijai yam nungaijai che khoi talent han tharamasida ichena yam phajaba saireng ama khodol tambiramduna tharamasibu hena mapung phan biramgi damakta napana haningai leitana thagachari pabusu yam nungaijai che mayam su kuba khupiraki kisan wangkem amadi leibiribasingna yam thagatpiraki thagachari Taram nong yawirakpa sesoni taram nokchari ima sanrambam to misana basu taram nokchari mathangi kolar package hello good evening sir taram nokchari minglifam takpiu Saileja Nambol ko walking dagi yam nongai jai saleja khoi ki sanokchari ba talent han tharmasida yawirakpa isai phaja ba khodol tambiba marupni yam nongai jai ado kari isai khodol tambigani ngasidi ngasi Cherani Sharma sakpa lairabagi pankhaida tawdo khudol tamjag khodol tambisi mayam puna tamina zaragi
ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯗ ꯂꯩꯔꯤꯕ ꯊꯋꯥꯏꯅ ꯀꯅꯥꯒꯤꯅꯣ ꯅꯣꯛꯅ ꯅꯣꯛꯅ ꯍꯤꯡꯂꯤꯕ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯗ ꯂꯩꯔꯤꯕ ꯊꯋꯥꯏꯅ ꯀꯅꯥꯒꯤꯅꯣ ꯅꯣꯛꯅ ꯅꯣꯛꯅ ꯍꯤꯡꯂꯤꯕ ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤꯁꯨ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯗꯅ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯔꯤ ꯊꯥꯕꯜ ꯃꯉꯥꯜ ꯅꯪꯁꯨ ꯆꯪꯈꯤꯅꯨ ꯄꯦꯟꯅ ꯌꯦꯡꯖꯒꯦ 이bun기 ꯁꯛꯇꯝꯁꯦ ꯊꯥꯕꯜ ꯃꯉꯥꯜ ꯅꯪꯁꯨ ꯆꯪꯈꯤꯅꯨ ꯄꯦꯟꯅ ꯌꯦꯡꯖꯒꯦ 이bun기 ꯁꯛꯇꯝꯁꯦ 인간이나 똥나 ꯆꯜ나 ꯅꯪꯒꯤ 인간이나 똥나 ꯆꯜ나 ꯅꯪꯒꯤ ꯄꯣꯊꯥꯗꯨꯅ ꯂꯩꯔꯅꯨ ꯅꯤꯡꯍꯟꯅꯔꯅꯨ 이bun기 ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯅ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯗ ꯂꯩꯔꯤꯕ ꯊꯋꯥꯏꯅ ꯀꯅꯥꯒꯤꯅꯣ ꯅꯣꯛꯅ ꯅꯣꯛꯅ ꯍꯤꯡꯂꯤꯕ ꯂꯥꯏꯔꯕꯒꯤ ꯄꯟꯈꯩꯗ ꯂꯩꯔꯤꯕ ꯊꯋꯥꯏꯅ ꯀꯅꯥꯒꯤꯅꯣ ꯅꯣꯛꯅ ꯅꯣꯛꯅ ꯍꯤꯡꯂꯤꯕ ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤꯁꯨ ꯍꯣꯠꯅꯁꯤ ꯑꯩꯈꯣই ꯅꯤꯡꯍꯟꯅꯗꯅ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯔꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯇꯦꯂꯦꯟ ꯍꯟ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝꯁꯤꯡꯗ ꯌꯥꯝ ꯐꯖ ꯐꯖꯕ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯏꯆꯜꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯊꯦꯡꯛ ꯌꯨ ꯊꯧꯔꯝ ꯌꯥꯎꯕꯤꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯃꯤꯅꯤ ꯁ꯭ꯇꯨꯗꯤꯑꯣ ꯃꯆꯥ ꯑꯃꯁꯨ ꯁꯥꯗꯨꯅ ꯂꯩꯖꯔꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯐꯖ ꯐꯖꯕ ꯈꯨꯗꯣꯜ ꯇꯝꯕꯤꯈꯤꯕ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯕꯤꯈꯤꯕ ꯁꯤꯡ ꯃꯇꯝ ꯃꯇꯝꯒꯤ ꯃꯉꯥ ꯇꯔꯥ ꯀꯧꯈꯠꯆꯔꯒ ꯏꯁꯩ ꯁꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯟꯅꯕꯒꯤ ꯁꯦꯝ ꯁꯥꯖꯔꯤ ꯑꯗꯨꯗꯁꯨ ꯏꯆꯜꯍꯣꯏ ꯃꯌꯥꯝ ꯌꯥꯎꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯖꯔꯤ ꯍꯣꯏ ꯁꯣꯏꯗꯅ ꯌꯥꯎꯖꯒꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯞ ꯆꯥꯠꯇ ꯅꯧꯅ ꯆꯪꯕꯤꯔꯛꯏꯕ ꯃꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯗꯥ ꯃꯨꯇꯨꯃꯤ ꯃꯣꯁꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯂꯥꯏꯞ ꯆꯥꯠꯇ ꯍꯥꯟꯅ ꯆꯪꯕꯤꯔꯛꯈ꯭ꯔꯕꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯁꯥꯔꯇꯟ ꯑꯆꯣꯝ ꯍꯜꯂꯣ ꯇꯔꯥꯝꯅ ꯍꯜꯂꯣ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯗꯥꯏꯂꯣꯛ ꯏꯃꯥ ꯔꯤꯇꯥꯅꯦ ꯗꯥꯏꯂꯣꯛꯇꯣ ꯋꯥꯍꯩ ꯃꯉꯥ ꯇꯔꯨꯛꯇꯪ ꯃꯇꯦꯛ ꯈꯤꯇꯪ ꯇꯧꯖꯒꯦ ꯍꯣꯏ ꯏꯃꯥ ꯌꯥꯔꯕꯣ ꯏꯃꯥ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯒꯦ ꯑꯩꯈꯣꯏ ꯕꯕꯥ ꯑꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯤ ꯂꯩꯔꯦ ꯕꯕꯥ ꯉꯁꯤ ꯆꯥꯛꯀꯧꯕꯅꯤꯀꯣ ꯃꯥꯅꯤ ꯉꯁꯤ ꯆꯥꯛꯀꯧꯕꯅꯤ ꯑꯗꯣ ꯃꯊꯪ ꯆꯥꯛꯀꯧꯕꯗꯗꯤ ꯕꯕꯥ ꯑꯩ ꯈꯨꯗꯣꯜ ꯂꯧꯕ ꯂꯥꯛꯀꯦꯀꯣ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤꯗꯅ ꯏꯕꯦꯝꯃ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯂꯥꯛꯀꯅꯤ ꯑꯩꯗꯤ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯗꯣ ꯏꯆꯥꯒꯤꯗꯤ ꯏꯄꯥꯒꯤ ꯂꯟ ꯊꯨꯝ ꯑꯔꯩꯕ ꯃꯌꯥꯝꯁꯤ ꯏꯆꯥꯗ ꯁꯤꯟꯅꯒꯗꯕꯅꯤ ꯑꯗꯨ ꯕꯕꯥ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯣ ꯄꯣꯔꯛꯀꯦꯀꯣ ꯍꯣꯏ ꯕꯕꯥ ꯇꯨ ꯑꯩꯅ ꯍꯥꯏꯕꯗꯨꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯣ ꯃꯅꯤ ꯂꯥꯛꯑꯣ ꯁꯤꯐꯝꯃꯣ ꯂꯥꯛꯑꯣ ꯕꯕꯥꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ
ꯌꯥꯝꯅ ꯐꯕꯅꯤ ꯃꯣꯏꯒꯤ ꯃꯇꯩꯃꯗꯣ ꯌꯥꯝꯅ ꯐꯠꯇꯦꯕ ꯕꯕꯥ ꯑꯩꯗꯤ ꯌꯥꯝꯅ ꯐꯩꯀꯣ ꯐꯠꯇ꯭ꯔꯅꯦ ꯕꯕꯥ ꯐꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨ ꯕꯕꯥ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯃꯤꯟꯅꯁꯤꯀꯣ ꯂꯩꯃꯤꯟꯅꯁꯦ ꯕꯕꯥ ꯂꯩꯃꯤꯟꯅꯁꯦꯀꯣ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯏꯆꯥꯅꯕꯨ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯌꯥꯝ ꯐꯕꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡꯒꯤ ꯌꯥꯕꯅꯦꯕ ꯑꯗꯨ ꯃꯅꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤꯀꯣ ꯍꯌꯦꯡꯋꯥꯏ ꯑꯗꯨ ꯕꯕꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯃꯅꯤꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯂꯣꯏꯁꯤꯟꯖꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯨꯝ ꯌꯥꯎꯅꯤꯡ ꯇꯧꯕꯒꯤ ꯋꯥꯅꯤ ꯊꯧꯔꯝꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯁꯥ ꯊꯥꯒꯠꯆꯔꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯔꯤꯇꯥꯅ ꯌꯥꯝ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯤꯔꯝꯃꯤ ꯑꯁꯨꯝ ꯈꯖꯤꯛ ꯄꯨꯁꯜꯂꯛꯄꯗꯒꯤ ꯑꯗꯨꯝ ꯌꯨꯝꯗꯨꯗ ꯀꯧꯁꯤꯟꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯕꯤꯌꯨ ꯈꯨꯕꯥꯛ ꯈꯨꯕꯤꯔꯛꯏ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯈꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ Hello. Hello, good evening, sir. Taram nokchari mayamda ming lepham haibisi da samananda ming kaujakhrene mayamda ming lepham haibisi araga Lagi saman daw ko. Hoi yam nuaizai da samananda khoi thoram asibu yaubirakpa ngasi si kari matel sabirage Ngasi je sak tar migi wala sar. Hoi yam nuaizai ado kari talent tawbigani da samang asidi Sai mateng sakera ka. Hoi khudol tambisi mayam puna taminazai Horaga sir. Khudol tambisi Kuire mapau tadaba magi ti thaki pakum di phangde hang pam khangre diram sida laita pham khangre pakum ai bada kuire mapau tadaba magi Manglandasu toina urami awaba saklonda laklami karibu thoglam gaba singna jai karamna lelam gaba mi pai jai teklagi punsi oiram laba jinglolana pairam gani nung si tenglo yengjaraga awaba konga koklangani kuire mapau tadaba magi laklo gaba nang sibi ponglage aron ba mai sakse samudra ki torban khudingda Kusam nasat minna si amutang wari sa minna Pupling ipo tam lagi pena Kung kaya uratri ng buong Idom tarak lilag paware Kuire mapo adaba magi Ti thaki pakum di phangde khang pam khangre miram sida laita pam khangre pakum ai bada kuire mapo tadaba magi kuire mapo tadaba magi. Thank you, sir. Thakachari da soma khoi sandokchariba talent han thoram asida yam phajaba isai masu khudol tambiramduna hena mapung phan biramba nanauna hainge litena thakachari thoram yabira English dai sai ga dikya man ta din nik par khone English ko hoi yam ingba jaga da soma ji
ꯂꯩꯕꯤꯕꯒꯤ ꯍꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯪꯂꯕꯁꯨ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯌꯥꯎꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕꯕꯨ ꯁꯥꯔ ꯏꯁꯩꯁꯦ ꯆꯦ ꯃꯕꯦꯝ ꯀꯛꯆꯤꯡꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯦ ꯆꯦ ꯃꯕꯦꯝꯅ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯍꯣꯏ ꯏꯆꯦ ꯃꯕꯦꯝꯁꯨ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯕꯤꯔꯤ ꯗꯥꯁꯃꯥꯅ ꯗꯦꯗꯤꯀꯦꯠ ꯇꯧꯔꯛꯈ꯭ꯔꯦ ꯏꯆꯦ ꯃꯕꯦꯝꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯛꯈꯤ ꯁꯣꯃꯥꯅꯟꯗ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯤꯔꯛꯈꯤ ꯆꯦ ꯃꯕꯦꯝ ꯊꯦꯡꯛ ꯌꯨ ꯁꯥꯔꯕꯨꯁꯨ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯉꯁꯤꯁꯤ ꯇꯦꯂꯦꯟ ꯍꯟ ꯀꯣꯂꯔ ꯉꯥꯏꯍꯥꯛꯇꯪ ꯍꯣꯜꯗ ꯂꯩꯕꯤꯁꯤ ꯃꯔꯛ ꯊꯠꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ 이세이시 이마 이비야 이마 guru muyum na khandi rakhi bi sei ni odo tamjari tharam asibu yengi bi bakadi mukta dedicate tawjari nangna sagai amagi mauni aina nangi kaina khongloini nangna sagai amagi mauni aina nangi kaina khongloini una una tamlar punsini sakhanadaba lamlanba amagum una una tamar punsini sakhanadaba lamlanba amagum nangna sagai amagi mauni aina nangi kaina khongloini Noongmatasu yenghaude pamui khanna nungsi mai thong imitsina pena pamui khanna nungsi mai thong imitsina pena are pani khalui hokhiba punsina are pani khalui hokhiba punsina nanga aiga lainariba marise nanga aiga lainariba marise nangna sagai amagi mauni aina nangi kaina khongloini nangna sagai amagi mauni aina nangi kaina khongloini Molaba khusana kanikna pairaga lengkhiba angauba pundo pare hinlamba punsina ngasidi oihore kanadraba wari tumdana mangluba manglan amagum tumdana mangluba
Manglan amagum chakre nangdi sagai amada nokna chakre nangdi sagai amada nangna sagai amagi mauni aina nangi kaina khongloini nangna sagai amagi mauni aina nangi kaina khongloini una una tamnara punsini sakhanadaba lamlanba amagum una una tamnara punsini sakhanadaba lamlanba amagum nangna sagai amagi mauni aina nangi kaina khongloini aina nangi kaina khongloini Dhakasari lifestyle ta isai sibu thagat pirakpa mayam punamak amumum toina ming pathok charamdre color saku in hold da laibire color sarak patare aduna color packet charage hello good evening Edison taram nokchari maru chingkai moirang yawirakpa Saudi isai yam fuzai nangai jai haibirakpa kari mathil sabirage maru Edison ngasidi kangsoy na sare hoi chamna mathil ma sabire ado ngasidi kari talent tawbirakani mimicry tawbiragadi yam nangai jagani di khanjari maybe hoi ai se ngasai do ne sambasa le adada talent se tawle me adada talent se kama tawsigen sagatda ise jeniga atopatra samagi gi makeup munabagi hamle nupa munabagi phongdokpa ngamdabagi ko ado makeup amuk mungibagi matang shawgi khanabim dang da torke hoi yam nungai gani khanjai khodol dumsi me puna tamina jara re tawsdo do si dialogue ka hadana khonjen je ingo ko man drama lo da dikhangre khodol dumsi maro me puna tamina jara Jenia hoi Jenia tabra yam to tholo na nang asibi nungai de min ai kedoge nang o karino ka thapina nang masai te ka tharame sopo atum imung ta sang uyatro is kari imung de sang ba ho khoi dinia nag imung de sang jege na lak pan na sedi karino man papala ka tawr sipo ingon ta be kam ka talo page wa ka wa pan na nang to lai tai na rakani ko is kai di do bagi tai na de ba saur ga lai ba shi nang namit udro aina saur ga lai she kari marak te no nang saur to pa to maram to ingon ta hai pati hai ta na ai chu khang pa ya tro hoi khang roi ibe ma hoi su khang he khang roi warik ti sungai hai kai no man ko thok tan ko chin dan to lai che pa nang na ai gi nupa phangi mun digre aduga tharugi makeup ta una bute nang na poloi ga pulap ta nang na mun gari na tro o ibe ma pa shada so pi o nang na tali pa shame am du ka ngai di pi ge apu pa ha taning ta fa ta karina nupa mun pakaina ipe ma nakin nawa to aina kwaken kwa pa na nang ta no sakthi ma la ha to daya ai ngo to oncha pe ko to kwai pi ge wan khang ta na atu ka iku makeup pa mun pakai sar ha ke pa zo hai ta na nang tia atu da ai ngon da ta na pa to da ke pi pa ni kai no aina sa la hai ru pro akhoi dine ium ta la ka hai ta pa moina khang ta na na ti sa la ka hai ru pa to akhoi adong ba ti tok sa ta na Edison ni ta Isusa kanagano nin nabok pisak taba ibagam din isusa kanano nin akoy bo to karino khang te to sikin no petula ka pangam tanga apong nang som ta taw ne khalno ne taw se karino ai ngon ta ai na kari la ki pekino pamara ng ta choy am na khotok ti fe chaw se pa tari baninin nabok so adu taba ibagam jalak tare hai ba nakoy bo gyan ta naro an namalai ni so yeng bide noi tawri ba as khang te apo as koy ko pata ai tanga ra para khale loi ne me ko khuje mak sa ngon ta loi ne le ti te seng sa an ta ya tare ko yam ngai sei koy ye marup chingkai moirang na Jenny Cry amadi
ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯃꯦꯀꯞꯀꯤ ꯃꯇꯥꯡꯗ ꯈꯔ ꯈꯠꯅꯕꯒꯤ ꯃꯇꯥꯡ ꯑꯃ ꯃꯌꯥꯝꯗ ꯇꯧꯕꯤꯔꯝꯕ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯦꯛꯅ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯏꯌꯥꯝꯕ ꯁꯣꯃꯥꯟꯗꯅꯦ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯇꯝꯁꯨ ꯀꯨꯏꯅ ꯂꯧꯔꯒꯦ ꯏꯁꯩꯗꯣ ꯑꯔꯣꯏꯕ ꯑꯟꯇꯔꯥ ꯑꯣꯏꯅ ꯃꯇꯦꯛ ꯑꯃꯇꯪꯒ ꯁꯛꯆꯔꯝꯒꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯨꯞ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯑꯋꯥꯕꯅꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯅꯐꯝꯗ ꯅꯨꯡꯁꯤꯕꯁꯦ ꯑꯋꯥꯕꯅꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯅꯐꯝꯗ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ 이낙다 랩람라바슈 낭나 이낙다 밤람라바슈 뭉시 하이자방암다나 뭉시 봉자방암다나 라이하우레 에디션 시들 loisilage asangwa full oindi makha ta thorom sarug yazage habsi thamjage ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯨꯞ ꯏꯁꯩ ꯁꯨꯃꯇꯤ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯤ ꯃꯤꯃꯤꯀ꯭ꯔꯤꯅꯆꯤꯡꯕ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯝꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯁꯛ ꯐꯖꯍꯜꯂꯝꯕꯒꯤꯗꯃꯛꯇꯁꯨ ꯃꯔꯨꯞꯄꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯚ ꯆꯥꯠꯇ ꯅꯧꯅ ꯆꯪꯕꯤꯔꯛꯏꯕ ꯃꯌꯥꯝꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯄꯥꯏꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ 이기선 ꯇꯔꯥꯝꯅ ꯏꯪꯌꯥꯃꯌꯨꯝꯅꯥꯝ ꯊꯤꯡꯉꯦꯟꯒꯤ ꯍꯩꯀ꯭ꯔꯨꯁꯝ ꯁꯅꯥꯇꯣꯝꯕꯤ ꯅꯦꯅꯦꯅꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯦꯅꯦ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯕꯤꯔꯛꯄ ꯅꯌꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯨꯛꯀꯁꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯅꯦꯅꯦꯕꯨ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤꯒ ꯉꯥꯒ ꯊꯣꯡꯉꯤ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡ ꯁꯤꯡꯖꯨ ꯑꯃ ꯁꯨꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯥꯎꯈ꯭ꯔꯦ ꯅꯦꯅꯦꯒꯤ ꯃꯊꯦꯜꯁꯤ ꯁꯨꯝ ꯇꯥꯖꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯡꯖꯤꯡꯒ ꯍꯥꯞꯇꯨꯅ ꯑꯗꯣ ꯅꯦꯅꯦ ꯉꯁꯤꯗꯤ ꯀꯔꯤ ꯇꯦꯂꯦꯟ ꯇꯧꯕꯤꯒꯅꯤ ꯉꯁꯤꯗꯤ ꯁꯩꯔꯦꯡ ꯑꯃ ꯄꯥꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯦꯅꯦꯒꯤ ꯁꯩꯔꯦꯡ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯔꯒꯦ ꯃꯨꯠꯇ ꯊꯝꯕꯤꯌꯨ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯃꯥꯟꯅꯩ ꯈꯣꯟꯖꯦꯜꯁꯨ ꯍꯦ ꯃꯤꯅꯤꯀꯣ ꯅꯪ ꯃꯤ ꯑꯊꯣꯏ ꯅꯥꯄꯜꯒꯁꯨ ꯀꯥꯔꯤꯅꯦ ꯅꯀꯣꯛ ꯅꯔꯨꯒꯤ ꯅꯁꯝꯗꯣ ꯀꯨꯏꯗ꯭ꯔꯤ ꯍꯧꯔꯛꯄ ꯊꯣꯏꯅ ꯍꯦꯟꯅ ꯅꯥꯄꯜ ꯀꯥꯒꯅꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯣ ꯂꯧꯁꯤꯜꯂꯒ ꯌꯥꯝꯅ ꯂꯥꯏꯅ ꯍꯣꯠꯇꯣꯛꯄ ꯉꯝꯃꯤ ꯃꯤ ꯍꯥꯏꯕ ꯃꯤꯁꯦ ꯇꯤꯟꯁꯤꯟꯕ ꯈꯥꯏꯗꯣꯛꯄ ꯌꯦꯟꯊꯣꯛꯄ ꯑꯍꯨꯝꯁꯤꯗ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ ꯏꯪꯈꯣꯜꯁꯨ ꯌꯦꯟꯊꯣꯛꯅꯔꯦꯗꯅ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯈꯥꯏꯗꯣꯛꯂꯦꯗꯅ ꯈꯖꯤꯛ ꯂꯧꯅꯤꯡꯕ ꯅꯍꯥꯛꯀꯤꯗꯤ ꯑꯃꯒ ꯑꯅꯤꯒꯗꯣ ꯈꯖꯤꯛ ꯇꯤꯟꯁꯤꯜꯂꯦꯗꯅ ꯈꯔ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯖꯔꯦꯗꯅ ꯅꯪꯅ ꯃꯨꯟꯈꯤꯕ ꯏꯪꯈꯣꯜꯅꯤ ꯇꯨꯡꯒꯤ ꯃꯥꯡꯒꯤ ꯎꯕ ꯉꯝꯕ ꯅꯪꯅ ꯁꯦꯒꯥꯏꯈꯤꯕꯗꯣ ꯌꯨꯝ ꯁꯥꯗꯧꯔꯤꯕꯅꯤ ꯂꯣꯟ ꯂꯧꯗꯧꯔꯤꯕꯅꯤ ꯅꯥꯈꯩ ꯁꯦꯡꯅ ꯂꯩꯔꯤꯉꯩꯗ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯨ ꯍꯌꯦꯡ ꯇꯨꯡꯗ ꯅꯨꯡꯁꯤꯅꯍꯧꯔꯣꯏ ꯍꯤꯡꯂꯤꯈꯩ ꯂꯩꯔꯤꯈꯩ ꯐꯩ ꯍꯌꯦꯡ ꯂꯩꯇ꯭ꯔꯒꯗꯤ ꯈꯟꯅꯔꯛꯀꯅꯤ ꯑꯉꯥꯡ ꯃꯁꯦꯜ ꯌꯦꯛꯅꯕ ꯑꯣꯏꯍꯧꯅꯤ ꯃꯤꯆꯥꯕꯣꯛꯁꯨ ꯌꯥꯎꯔꯤ ꯀꯥꯏꯅ ꯍꯟꯖꯤꯜ ꯅꯨꯄꯤꯗꯧꯅ ꯉꯔꯪ ꯍꯣ ꯏꯃꯧꯗꯨꯁꯨ ꯃꯤꯆꯥꯕꯣꯛ ꯅꯠꯇ꯭ꯔꯣ ꯆꯤꯟꯗꯣꯜ ꯂꯩꯇꯣꯜ ꯅꯨꯡꯁꯤꯕ ꯂꯥꯡꯕꯜꯒꯤ ꯎꯆꯤ ꯈꯣꯏꯕꯨꯡꯉꯣ ꯕꯣꯔꯥ ꯎꯆꯤ ꯂꯩꯆꯥꯛ ꯈꯣꯠꯄꯤ ꯇꯤꯟꯆꯥꯛ ꯈꯣꯠꯄ ꯂꯧꯅꯤꯡꯕꯅ ꯍꯦꯜꯂꯒ ꯑꯃꯨꯛꯀꯁꯨ ꯊꯧꯖꯤꯜꯂꯤꯅꯦ ꯃꯤꯆꯥꯕꯣꯛꯅ ꯅꯌꯥꯝꯕꯒꯤ ꯃꯆꯥꯁꯤꯡꯗꯨꯕꯨ ꯅꯅꯥꯎ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯤꯆꯥꯕꯣꯛꯂꯣ ꯅꯪꯒꯤ ꯅꯆꯥꯗꯨꯗꯤ ꯃꯤꯆꯥꯕꯣꯛ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯇꯨꯡꯗ ꯑꯉꯥꯡ ꯃꯁꯦꯜ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅ ꯍꯧꯔꯣꯏ ꯀꯥꯏꯅ ꯅꯪꯅ ꯊꯨꯒꯥꯏꯒꯦꯗꯅꯤ ꯈꯨꯕꯥꯛ ꯑꯃ ꯍꯦꯟꯕ ꯈꯨꯅꯝ ꯑꯃ ꯋꯥꯠꯅꯕꯕꯨ ꯀꯔꯤꯅꯣ ꯋꯥꯔꯨ ꯅꯣꯡꯖꯨꯒ ꯊꯣꯛꯅꯔꯗꯅ ꯃꯥꯒꯤ ꯄꯤꯒꯗꯕ ꯂꯩꯔꯕꯃꯛꯇꯨꯗ ꯅꯝꯗꯨꯅ ꯁꯣꯏꯀꯥ ꯇꯧꯍꯜꯂꯗꯅ ꯏꯟꯁꯤꯟꯅꯗꯨꯅ ꯂꯧꯔꯗꯅ ꯇꯣꯁ ꯂꯥꯏꯠ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥ ꯇꯣꯁ ꯂꯥꯏꯠ ꯂꯩꯀꯥꯏꯒꯤ ꯇꯣꯁ ꯂꯥꯏꯠ ꯍꯤꯡꯆꯥꯕꯤ ꯇꯞꯈ꯭ꯔꯦ ꯏꯪꯈ꯭ꯔꯦ ꯂꯩꯀꯥꯏꯗꯗꯤ
imungdadi hingchabi ni hingchabi mitoptagi namduna munbadawna machet la setbadawna hek setlaga loiradana ingkholdo ho loro nangondagi su nachana amu setuna laukhidoribani khangnadaba migadi khanadene mateng pidaba midagadi yengnadene saugdene tinaine laikai ma amu phaba leitene mateng iteng pinariba imungi ima isa oiriba khangna chanariba pokminariba masin manaudagadi saurine tinsinba heiba khaidokpa heiba puriba heiba wo ho yenthongnadriye nangondagi sune nachana laurakhini hena yenthora ye laugani mungani na namduna munkhibni mama mapagi mataubu machana laudaba hongnade mafam khudimakta chatlabasu laudaba yaroi adum launi sanbina pokpa sanau makhoibu mapiga khot manadro hui mapina pokpa huinauddo hui mapiga hui khong manabani do Idisan. Yam nungaijay nene. Yam fazaba saireng ama ninena ibibani ko saireng se. Saireng siro. Aigi maru mapu mayauri aduna takpiba ngagtani. Hoy. Yam nungaijay. Mingi pauro ana. Ninegi fajaraba khonjel dagisu saireng asibu hena masak thoan biramba madi tharam asibu hena mapung phan biramba tharam asida yam nungaiba saireng ama pudana lakpiramba nayana haningai leitana thagachari amadi live chat leibiriba singsu nenebu adaki matik thagat pirai aina abiriba puna mapuchu adai yabuchu hanna thagachari nene tharam saruk ya biramba tharam mapung phan biramba mathangi caller packet chage hello taram nokchari mingle pham tang habiyu mayamda ai tawjare ise pukram sama khoya khongni ko yam nungai jai ima sama khoigi diamond tv gi sanokchari ba tharum sing asibu yam nungsibi ba imani ado ima kari mathel sabiragi ngasi sibu Nakshi mo hawai mo pido mayan kang soi tawe ahaw bensang masu sabi de ima ado mayam na di hawra moidra khangge ima ge ba chitan jamba ne ko adum hawe na tawni haksang nungai ba chamna chaba dagi toina chada bensang si adum hawi ima koi nti gi chara gadi ija di ngasi kari cha ima ngasi nang cha chara thore ira hoi ma kaino iroma chajare ima ngasi se oh hoi yo mana budi injala ga budi hauja ne da khoi di ne kaya haina da dre ni buma khang hoi ahan no phado ka budi chai ko hoi sahi matang nasoni ma khoi gi iroma gumba cha garaga haksang da he nungai taba adugi nungai pia ba ko aduna ne adu cha be chu jam phut ka he cha ja ba ko nga ro ma ka he asina ne nungai hoi acham bachar ga ima pansin nung sangna cha singa koi diamond tv da lejari basing siga kuina matam sanga thorom tomina khisi haiba wapumsu thamjari pansin nung sang boi bi ima ado hoi bunga oi je kari talent to bigani ima ngasi se ngasi je bunga atang ba mani ai kana wari ngang ka chenje ya ba imana ma siang tang mayam tamina si ko hoi yam nungai je ima mayam da tahan si nacha su ta jage khul tamisi hai hongger age ko nioi ba bi thotong awa ba nungai ba nioi nungsi ba bi thodong su wakhal khanthana tawba thabakna pungning shanti go heli khoirang khoi chhauna ba nioi na tawbana matrum te tawwa jaido arang basu atapasu imung amamamda loina thaw hawrakpani imung amamam haibase imung duki ahalaman mama mapani makha ponbani angang ama sengthibada
ꯃꯃꯥ ꯑꯃꯒꯤ ꯃꯄꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯃꯥꯡ ꯀꯨꯞꯅ ꯌꯦꯡꯂꯒ ꯑꯉꯥꯡꯗꯨꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯨ ꯈꯪꯕꯤꯒꯗꯕꯅꯤ ꯑꯉꯥꯡꯒꯤ ꯂꯩꯈꯣꯝꯒꯨꯝꯕꯅꯤ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯕꯅꯤ ꯍꯥꯏꯕ ꯃꯃꯥ ꯃꯄꯥꯅ ꯃꯑꯣꯡ ꯇꯥꯗꯅ ꯁꯦꯝꯈ꯭ꯔꯒꯗꯤ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯂꯣꯏꯅ ꯃꯥꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯍꯥꯏꯅꯕꯁꯨ ꯂꯩ ꯂꯩꯔꯥꯡ ꯄꯥꯝꯕꯤ ꯑꯃ ꯊꯥꯕ ꯍꯧꯕꯗꯒꯤ ꯃꯄꯥꯟ ꯃꯍꯩ ꯆꯥꯕ ꯐꯥꯎꯕ ꯃꯃꯥ ꯃꯄꯥꯒꯤ ꯊꯧꯗꯥꯡ ꯄꯣꯊꯥꯕ ꯌꯥꯗꯦ ꯃꯤꯑꯣꯏꯕ ꯁꯨꯔꯣꯟ ꯑꯃꯗꯒꯤ ꯁꯨꯔꯣꯟ ꯑꯃ ꯃꯊꯪ ꯃꯊꯪ ꯂꯥꯛꯏ ꯁꯨꯔꯣꯟ ꯑꯃꯒꯤ ꯃꯐꯝ ꯇꯥꯈꯤꯗꯕꯗ ꯃꯊꯪꯒꯤ ꯁꯨꯔꯣꯟ ꯑꯃ ꯀꯥꯏꯊꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯒꯤ ꯂꯣꯟꯆꯠ ꯁꯥꯖꯠ ꯀꯌꯥꯁꯨ ꯃꯇꯨꯡ ꯏꯟꯕ ꯇꯥꯏ ꯁꯨꯔꯣꯟ ꯑꯃꯗ ꯁꯣꯏꯈ꯭ꯔꯕꯁꯨ ꯁꯨꯔꯣꯟ ꯑꯃꯗ ꯆꯨꯝꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯏ ꯍꯥꯏꯅꯕ ꯂꯩ ꯌꯦꯠꯇ ꯃꯌꯨꯝ ꯄꯥꯟꯒꯅꯨ ꯆꯥꯔꯧ ꯃꯧꯔꯧꯅꯕ ꯌꯥꯗꯦ ꯁꯨꯔꯣꯟ ꯁꯦꯝꯕꯗꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯊꯧꯗꯥꯡ ꯆꯥꯎꯏ ꯌꯨꯝꯕꯥꯜ ꯂꯝꯕꯤ ꯌꯥꯝꯅ ꯀꯨꯞꯄꯤ ꯍꯥꯏꯅꯩ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯃꯆꯥꯁꯤꯡ ꯂꯩꯁꯟꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯏ ꯑꯐꯕꯇ ꯑꯣꯏꯍꯟꯅꯤꯡꯏ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗꯒꯤ ꯍꯦꯜꯍꯟꯅꯤꯡꯏ ꯍꯥꯏꯅꯕ ꯂꯩꯔꯤꯕꯗꯨꯅꯦ ꯃꯆꯥꯅ ꯀ꯭ꯔꯤꯁꯅ ꯁꯥꯔꯒ ꯃꯃꯥꯁꯨ ꯌꯥꯎꯅ ꯆꯞ ꯁꯥꯃꯤꯟꯅꯩ ꯆꯞ ꯃꯥꯟꯅꯅꯀꯣ ꯁꯥꯃꯤꯟꯅꯩ ꯍꯥꯏꯔꯤꯕꯅꯤ ꯑꯁꯤꯅꯤ ꯃꯃꯥꯒ ꯃꯆꯥꯒ ꯀꯥꯏꯅꯕ ꯌꯥꯗꯦ ꯍꯥꯏꯅꯔꯤꯕꯁꯦ ꯃꯆꯥꯅ ꯉꯥꯎꯉꯩ ꯉꯥꯎꯔꯨꯔꯒ ꯌꯨꯝ ꯌꯧꯔꯛꯄꯗ ꯏꯃꯥ ꯀꯧꯕꯗ ꯃꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯏꯟꯊꯔꯤꯕꯅꯤ ꯑꯉꯥꯡꯒꯤ ꯅꯤꯡꯊꯥꯗ ꯈꯪꯉꯤ ꯍꯥꯏꯕꯒꯨꯝ ꯐꯠꯀꯗꯕ ꯐꯔꯣꯏꯗꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯁꯦ ꯄꯤꯛꯂꯤꯉꯩꯗ ꯂꯣꯏꯅ ꯇꯥꯛꯏ ꯃꯆꯥ ꯃꯌꯥꯝ ꯄꯣꯛꯄꯗꯤ ꯑꯃ ꯁꯣꯏꯈ꯭ꯔꯕꯁꯨ ꯃꯆꯥ ꯑꯃꯗ ꯁꯦꯝꯂꯒ ꯂꯣꯏꯔꯦ ꯈꯟꯅꯩ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯄꯗꯤ ꯃꯥꯡꯂꯕꯁꯨ ꯐꯔꯕꯁꯨ ꯃꯃꯥ ꯃꯄꯥꯗꯨꯒꯤ ꯑꯇꯇꯥꯏꯅꯤ ꯃꯆꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯕꯒꯦ ꯍꯥꯏꯕꯗꯣ ꯃꯆꯥ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗ ꯏꯆꯥꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯃꯇꯥꯡꯁꯤꯗꯅꯦ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯅꯔꯤꯕꯁꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯇꯥꯡꯁꯤꯗ ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ ꯃꯆꯥꯁꯤꯡꯒꯤ ꯑꯋꯥꯕꯗ ꯃꯃꯥ ꯃꯄꯥꯅ ꯁꯦꯝꯒꯠꯂꯒ ꯃꯦꯟꯈꯠꯂꯒ ꯂꯩꯅꯩ ꯃꯁꯤ ꯄꯨꯟꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯑꯗꯨꯝ ꯃꯦꯟꯁꯤꯟꯗꯅ ꯂꯩꯔꯦ ꯑꯐꯕ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯍꯥꯏꯅꯩ ꯐꯅꯕ ꯂꯝꯕꯦꯟꯗ ꯃꯆꯥꯁꯤꯡꯗꯨꯅ ꯂꯣꯏꯅ ꯄꯨꯈꯤ ꯉꯥꯡꯅꯗꯦ ꯍꯥꯏꯅꯗꯦ ꯃꯆꯥꯁꯤꯡꯗꯨꯅ ꯐꯅꯅꯕ ꯇꯧꯈ꯭ꯔꯦ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯆꯪꯈꯤꯕ ꯃꯇꯝꯗ ꯆꯠꯈꯤꯕ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯄꯥꯎ ꯐꯥꯎꯅꯩ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯂꯥꯛꯀꯗꯧꯕ ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯅ ꯁꯤꯖꯤꯟꯅꯩ ꯂꯣꯏꯅ ꯄꯪꯆꯨꯌꯦꯜ ꯑꯣꯏ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯃꯁꯛ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯃꯥ ꯑꯁꯣꯟꯕꯃꯄꯥ ꯑꯁꯣꯟꯕ ꯂꯩꯕꯗ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯏꯃꯥ ꯕꯕꯥ ꯀꯝꯗꯧꯅꯤ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯇ ꯑꯅꯥꯕꯒꯤ ꯍꯛꯆꯥꯡꯐꯒꯠꯂꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯃꯃꯥ ꯃꯄꯥꯗꯨꯅ ꯏꯆꯥ ꯂꯥꯛꯂꯕ꯭ꯔꯥ ꯗꯪ ꯍꯪꯕꯗ ꯃꯆꯥꯒꯤ ꯄꯥꯡꯒꯜ ꯑꯣꯏꯖꯔꯤꯕꯅꯤ ꯅꯣꯡꯃ ꯐꯥꯗꯣꯛ ꯃꯃꯜ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯆꯥꯅ ꯊꯕꯛꯀꯤ ꯇꯣꯂꯣꯞ ꯐꯪꯂꯦ ꯍꯥꯏꯕ ꯀꯔꯤꯅꯣ ꯑꯃ ꯂꯩꯕꯤꯔꯛꯄ ꯃꯇꯥꯡꯗꯨꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯂꯤꯃꯤꯠ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯗꯨꯅꯦ ꯑꯐꯕ ꯃꯆꯥꯗꯤ ꯑꯇꯥꯡꯕ ꯃꯅꯤꯅꯦ ꯏꯕꯨꯡꯉꯣ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯃꯇꯦꯛ ꯑꯃ ꯋꯥꯔꯦꯡ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅꯁꯨ ꯏꯆꯦꯃꯒꯤ ꯏꯃꯥꯁꯤꯡꯅ ꯏꯆꯦꯃ ꯀꯧꯕꯤ ꯏꯃꯥꯁꯦ ꯑꯗꯨꯒ ꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯏ ꯏꯆꯦꯃꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯖꯩ ꯌꯥꯝ ꯀꯥꯟꯅꯩ ꯈꯣꯠꯅꯩ ꯍꯥꯏꯕ ꯏꯃꯥꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯂꯥꯏꯚ ꯆꯥꯠꯇ ꯌꯥꯝ ꯇꯧꯕꯤꯔꯛꯈꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯑꯃꯗꯤ ꯂꯥꯏꯚ ꯆꯥꯠꯇ ꯆꯪꯕꯤꯔꯛꯏꯕ ꯀ꯭ꯋꯥꯊꯤꯜ ꯃꯔꯤꯡꯈꯨ ꯃꯔꯤꯡ ꯇꯤꯚꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯃꯥ ꯏꯕꯦꯝꯍꯟ ꯃꯃꯥ ꯕꯤꯃꯂꯥ ꯀꯣꯟꯁꯝ ꯏꯆꯦ ꯁꯥꯟꯇꯤꯕꯂꯥ ꯌꯦꯡꯈꯣꯝ ꯁꯅꯥꯇꯣꯝꯕꯤ
taramna okchari tharamasida nongna changbireba tombi macha mutum imabusu taramna okchari Chesoni Segita Sarjubla Thangjam live chat lebiri bakodimak haini halitna thagachari mathangi caller ama paikhatchage caller Hello. Hello taramna okchari minglifam haibiu Laipam wang sabal nong ekongwal hujik ki oina di finjamai da lajari sargi ming haibiu ai ming lokoi khoina jam yam nungaijai sar ngasigi tharom yabirakpasin ahanba oibiraba Diamond TV na sanoksaba tharom asida aduni ngasai dagi try tawjabne dubu ahan caller tawboje akoigi tonganba keno laiba jala na sum khanjaba haitare hanagi caller tawgiba mi khudimati loin lokhatjaba aduga ain ahanba tawjabasidadi sum lokhotpidaba haitare aduda aina nungaijadaba khitang khok phawjaba haitare isagi oina haijatare sahoidana nungaijadabdi nataba hoi amtang haijage sar khoi gi makeidagi so sar gi call chatlaga pairiktabadi oiramoi khoi busy leinaba call se caller se adaki matik yam khare tharmasi bu nungsibiba sar hoidawna khoi tharmasi bu yaubiningba tharmasi yaubiningba adaki matik yam khibana call phangnadabani adu sar ngasi call phangba hanba oibire adugi damukta so caller anawba lakpagi ekhoida yam nungaijaba masu leijai matung taba tharmsu happy ai ju yamna nungaijaba ama khoi Tapi ahan caller phangjabaje ahan try tawjabani ahan phangbaje ai yam nuaijai asai da ki try tawjabani adugo ahan phangjabaje yam ai nuaijaba oije hoi sir ngasigi talent han tharomasida kari talent tawbigani sir ai di thoidokpa kaisubudi lejade adu bai sai ai kadang ai kana tawjaramge ai na semdokjaba ko kadang kana tawjabaga isai yung kaktang nandoktage sar mayek semdokpa oidoira sar gise mayek semdokpa oidoina awai boido ado isai mayek iriba singnadi isai si zamaina semdoga khudol tambasi akhoida adugi complain hek lakpa lejai yaragadi chumna adumak isai original mong adum khudol tambiragadi hena nungaijagani akhoida adum ki khudong sadaba leijaba maram amsu lejai ado hana masana sum hana kanoda dagi bapot ukhatai oibo aina di kaisu oiroidra kaisu tawroidra na khanjai ai wakanda di ko ado ngasi ka kano ai caller ji phangjabu ju oisu dai yam nuai ju oije isa thak ka tai aija tare karimta pakapigina sar khoi tawjari bisi naw ngatani ngasidagi Diamond family da kai ichina omasu lakpirakpagi sa khoi taram nokchai karimata pakhatpa tawbigano khoi sum imung manung dona wari watai adumang tawraga loire sar adu sar isai di hana khoi chanarakpagi matung ina isai semdoga khudol tambagi kodong sabadi thamhanjade khoi gi leibiri singnasu oh thank you ado itaragadi hoi ai atopa kano ma ai hoi kodol tambi kai gi pang ni kana pang marakte jaraga suka jade ko har ngati ka ahan moi bunena ai karisu kai te sarna haibiba mamai digi weraga so aduga marak digi weraga so sum kodol tambiu kaisu kai yes thank you haujarage do itaragadi sa kodol tambisi nungsibagi pantum yauramdai matam achida sangsara kanaga su changdamnaba yaro laija ichingdi machu leitabagum nungsigi magunchu mapanaide laija ichingdi machu leitabagum nungsigi magunchu mapanaide kaina batungna ba ani sina sakini aigi nungsibadi mamanaide sauraba sana kaitel da suyonde thank you sir si matek sim nai
ꯑꯔꯣꯏꯕ ꯑꯣꯏꯖꯒꯤ ꯑꯍꯥꯟꯕꯒ ꯑꯣꯏꯕꯅꯤꯅ ꯑꯩ ꯌꯥꯝꯅ ꯏꯁꯥꯗ ꯈꯤꯇꯪ ꯊꯥꯀꯠꯆꯕ ꯈꯣꯠꯄ ꯈꯤꯇꯪ ꯑꯣꯏꯖꯩ ꯀꯩꯁꯨ ꯌꯥꯝ ꯀꯥꯏꯗꯦ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯉꯁꯤ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯥꯎꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡ ꯇꯥꯕ ꯊꯧꯔꯝ ꯁꯟꯗꯣꯛꯆꯔꯤꯕ ꯃꯌꯥꯝꯁꯤꯗꯁꯨ ꯀꯣꯜ ꯐꯪꯕ ꯍꯧꯕꯤꯔꯕꯅꯤꯅ ꯑꯗꯨꯃꯛ ꯐꯪꯕꯤꯔꯣ ꯑꯩꯈꯣꯏ ꯊꯧꯔꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯔꯤ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯃꯊꯪꯒꯤ ꯀꯣꯂꯔ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯃꯗꯤ ꯂꯥꯏꯐ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯆꯣꯏꯊꯣꯏꯕꯤ ꯆꯤꯡꯉꯥꯁꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯁꯟꯗꯣꯛꯆꯕ ꯊꯧꯔꯝꯁꯤꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯏꯃꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯁꯤꯕꯨ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯆꯥꯔꯦ ꯅꯆꯥꯒꯁꯨ ꯃꯥꯟꯅꯔꯦ ꯏꯃꯥꯒ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯀꯔꯤ ꯇꯦꯂꯦꯟ ꯇꯧꯕꯤꯒꯅꯤ ꯉꯁꯤꯗꯤ ꯉꯁꯤꯗꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯇꯦꯂꯦꯟ ꯑꯃ ꯇꯧꯔꯛꯑꯒꯦ ꯌꯥꯝ ꯐꯖ ꯐꯖꯕ ꯈꯨꯗꯣꯜ ꯇꯝꯕꯤꯕꯅꯦ ꯏꯃꯥ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯔꯒꯦ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯍꯧꯔꯛꯑꯒꯦ ꯂꯥꯡꯂꯦ ꯂꯣꯏꯁꯟꯗ꯭ꯔꯤꯕꯕ ꯅꯪꯕꯣ ꯊꯦꯡꯉꯦꯃꯤ ꯅꯪꯕꯣ ꯂꯣꯏꯁꯜꯂꯣ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣꯕ ꯍꯣꯏ ꯂꯣꯏꯁꯜꯂꯒꯦ ꯉꯥꯛꯈꯣꯛꯄꯕ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯉꯣꯀꯣ ꯐꯤꯅ ꯍꯣꯡꯗꯣꯛꯈꯤꯒꯦ ꯂꯥꯡꯂꯦ ꯅꯣꯏ ꯆꯠꯇꯣꯏꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯣꯔꯦꯟ ꯅꯣꯏ ꯇꯥꯆꯧ ꯂꯥꯛꯑꯒꯅꯦ ꯑꯃꯨꯛ ꯆꯩꯕꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯣꯏ ꯇꯥꯆꯧ ꯍꯣꯟꯖꯜꯂꯛꯇꯦꯉꯦ ꯆꯪꯉꯛꯎꯀꯣ ꯅꯣꯏꯕꯣ ꯏꯃꯥ ꯅꯪꯗꯤ ꯃꯔꯥ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯁꯥꯏꯐꯥꯎꯗꯅꯦꯕ ꯊꯨꯅ ꯆꯪꯉꯛꯀꯦꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯥꯗꯣꯛꯑꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯅꯣꯏꯒꯤ ꯇꯥꯃꯣ ꯄꯥꯔꯤꯗꯣ ꯀꯔꯤ ꯒꯥꯔꯤ ꯃꯆꯨ ꯊꯧꯒꯦꯕ ꯂꯥꯡꯅꯦ ꯀꯔꯤ ꯒꯥꯔꯤ ꯃꯆꯨ ꯊꯧꯒꯦꯕ ꯑꯁ ꯅꯪꯁꯤ ꯃꯥ ꯈꯪꯗ ꯃꯥꯜꯂꯤ ꯑꯉꯥꯡꯒꯨꯝ ꯈꯣꯏꯗꯨꯗꯒ ꯑꯗꯣ ꯅꯣꯏ ꯇꯥꯃꯣ ꯃꯅꯤꯗꯤ ꯀꯔꯤ ꯒꯥꯔꯤ ꯃꯆꯨ ꯊꯧꯒꯦꯕ ꯊꯥꯗꯣꯛꯑꯦ ꯀꯔꯤ ꯒꯥꯔꯤ ꯃꯆꯨ ꯊꯧꯒꯦꯕ ꯑꯉꯥꯡꯕꯨ ꯊꯧꯏꯕ ꯅꯪ ꯅꯍꯥꯟ ꯈꯪꯗ꯭ꯔꯣ ꯑꯗꯨꯕꯨ ꯑꯁ ꯇꯜꯂꯤ ꯃꯆꯨꯒ ꯆꯞ ꯃꯥꯟꯅꯕ ꯊꯧꯔꯒ ꯂꯥꯛꯇꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯄꯨꯡ 3ꯗ ꯍꯥꯏꯅꯈꯤꯕꯅꯤ ꯄꯨꯡ 3 ꯃꯈꯥꯏ ꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯄꯗꯤ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯃꯣꯏꯁꯤꯕꯣ ꯂꯥꯛꯑꯅꯦꯕ ꯂꯥꯛꯑꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯂꯩꯔꯛ ꯍꯩꯖꯤꯜꯂꯛꯀꯗꯣꯏ ꯍꯥꯏꯕꯅꯦꯕ ꯂꯥꯛꯑꯅꯦꯕ ꯑꯥꯗ ꯂꯥꯛꯏꯁꯦ ꯑꯣꯏꯔꯝꯒꯅꯦꯕ ꯒꯥꯔꯤ ꯃꯆꯨ ꯆꯞ ꯃꯥꯟꯅꯕ ꯑꯅꯤ ꯊꯧꯔ ꯂꯥꯛꯏꯁꯦ ꯑꯣꯏꯔꯝꯒꯅꯦꯕ ꯁꯤ ꯑꯉꯥꯡ ꯉꯥꯛꯇ ꯊꯧꯔ ꯂꯥꯛꯏꯁꯦ ꯃꯥꯅꯤ ꯁꯤꯁꯦ ꯃꯥꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯂꯥꯛꯑꯒꯅꯦ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯒꯅꯨꯀꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯎꯅꯅꯦꯕ ꯍꯣꯏ ꯀꯩꯗꯧ ꯉꯥꯡꯗꯣꯏꯅꯣ ꯅꯪꯁꯤꯕꯨ ꯉꯥꯡꯇ ꯉꯥꯡꯉꯤ ꯂꯥꯡꯂꯦ ꯊꯥꯗꯣꯏ ꯑꯁ ꯅꯣꯏ ꯇꯥꯃꯣ ꯄꯥꯔꯤꯁꯤꯅꯅꯦ ꯂꯥꯡꯂꯦꯟꯁꯤ ꯒꯥꯔꯤ ꯑꯍꯟꯕꯁꯦ ꯇꯣꯡꯍꯟꯅꯤꯡ ꯇꯧꯏ ꯃꯥꯅ ꯒꯥꯔꯤ ꯆꯥꯅꯤꯡꯉꯦ ꯊꯤꯟꯊꯣꯛꯈꯤꯅꯤꯅꯦ ꯑꯁ ꯚꯥꯏ ꯅꯪꯁꯦ ꯐꯔꯛ ꯇꯥꯔꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯇꯣꯡꯉꯣ ꯂꯥꯛꯑꯣ ꯊꯥꯗꯣꯏ ꯂꯥꯛꯑꯣ ꯇꯣꯡꯉꯣ ꯂꯥꯛꯑꯣ ꯂꯥꯡꯂꯦ ꯅꯪꯁꯦ ꯀꯥꯈꯠꯂꯣ ꯇꯣꯡꯉꯣ ꯀꯥꯈꯠꯂ ꯆꯠꯁꯤ ꯂꯥꯛꯑꯣ ꯈ꯭ꯋꯥꯏꯕꯨ ꯀꯣꯏꯔꯨꯁꯦ ꯑꯗꯣ ꯀꯨꯏꯅ ꯂꯩꯔ ꯇꯨꯝꯁꯤꯀꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯥꯛꯑꯒꯅꯦ ꯑꯃꯨꯛ ꯆꯩꯅꯦꯕ ꯌꯥꯁꯦ ꯀꯨꯏꯅ ꯂꯩꯔ ꯀꯨꯏꯅ ꯁꯥꯏꯕꯨ ꯀꯣꯏꯔ ꯂꯥꯛꯁꯦꯕ ꯇꯣꯡꯉꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯃꯅꯤ ꯑꯁ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯂꯥꯡꯂꯦꯟꯁꯤꯗꯤ ꯃꯌꯨꯝ ꯆꯪꯉꯝꯃꯔꯣꯏꯅꯅꯦ ꯃꯣꯏ ꯇꯥꯆꯧꯅ ꯐꯣꯟ ꯇꯧꯋꯦꯅ ꯍꯥꯏꯔꯁꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯃꯅꯤ ꯑꯩꯗꯤ ꯇꯜꯂꯦꯗ ꯍꯦꯛꯇ ꯃꯣꯏꯅ ꯊꯣꯛꯃꯤꯟꯅꯔꯒ ꯂꯥꯡꯂꯦꯟꯁꯦ ꯆꯪ ꯌꯥꯗ꯭ꯔꯦꯕꯁꯦ ꯄꯥꯔꯤꯅ ꯉꯥꯡꯕ ꯌꯥꯔꯣꯏꯗ ꯊꯥꯗꯣꯏ ꯃꯊꯟꯇ ꯀꯃꯥꯏꯅ ꯆꯪꯗꯣꯏꯅꯣꯕꯁꯦ ꯍꯣꯔꯦꯟ ꯃꯣꯏꯅ ꯊꯣꯛꯃꯤꯟꯅꯔꯒ ꯊꯥꯗꯣꯏꯗꯣ ꯃꯤꯋꯥ ꯇꯥꯗꯅ ꯅꯪꯗꯣꯏꯅꯦ ꯑꯗꯣ ꯊꯦꯝꯃ ꯊꯥꯖꯤꯟꯈ꯭ꯔꯁꯦꯕ ꯌꯥꯗꯗꯣꯏꯅꯤ ꯃꯅꯤ ꯅꯪꯕꯣ ꯌꯥꯗꯅ ꯉꯁꯥꯏ ꯂꯥꯡꯂꯦꯟꯗꯤ ꯉꯁꯥꯏ ꯒꯥꯔꯤ ꯃꯊꯛꯇ ꯀꯥꯈꯠꯂ ꯐꯝꯃꯅꯦꯕꯁꯦ ꯑꯗꯣ ꯅꯪꯁꯨ ꯀꯩꯅꯣꯁꯨ ꯄꯨꯔ ꯆꯠꯂꯣꯕ ꯊꯥꯗꯣꯏꯁꯦ ꯄꯨꯔ ꯆꯠꯂꯁꯦꯕ ꯅꯪꯁꯨ ꯆꯠꯂꯣꯕ ꯑꯗꯣ ꯃꯅꯤ ꯅꯪꯕꯨ ꯑꯅꯤ ꯆꯦꯟꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯗꯣ ꯑꯁ ꯑꯗꯨ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯣ ꯊꯥꯗꯣꯏ ꯃꯊꯪ ꯆꯪꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯕ ꯍꯣꯏꯗ ꯐꯔꯦꯗ ꯊꯣꯛꯑ ꯂꯥꯛꯑꯅꯤ ꯑꯩꯁꯦ ꯄꯨꯟꯅ ꯆꯠꯂꯒꯦ ꯍꯌꯦꯡ ꯐꯠꯇꯦ ꯍꯥꯏꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕꯅꯤ ꯈꯪꯗꯦ ꯑꯖꯥ ꯄꯨꯖꯥ ꯇꯧꯕꯅꯤ ꯈꯪꯗꯦ ꯇꯧꯔꯕꯗꯨ ꯉꯥꯏꯔꯦ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯤ ꯅꯌꯨꯝꯗꯒ ꯊꯩꯔꯔꯣꯏ ꯁꯤ ꯌꯨꯝꯗꯨꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯆꯪꯉꯁꯤ ꯅꯪ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕꯗꯣ ꯏꯃꯥꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯑꯃ ꯄꯨꯁꯜꯂꯕꯅꯤ ꯏꯃꯥ ꯏꯃꯥ ꯄꯥꯔꯤ ꯐꯔꯦꯗ ꯏꯆꯥꯅ ꯏꯃꯨꯡ ꯑꯃ ꯄꯨꯁꯜꯂꯕꯅꯤ ꯐꯔꯦꯗ ꯀꯥꯏꯗ ꯂꯩꯍꯧꯒꯦꯕ ꯑꯗꯨꯕꯨ ꯇꯣ ꯏꯃꯥ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯕꯅꯦꯕ ꯑꯝꯇ ꯂꯧꯁꯜꯂꯨꯔꯣꯕ ꯏꯃꯥ ꯂꯥꯛꯑꯣ ꯀꯨꯝꯊꯔꯣ ꯂꯥꯛꯑꯣ ꯏꯪꯉꯅꯤ ꯑꯁ ꯒꯥꯔꯤ ꯃꯅꯨꯡꯁꯦ ꯂꯩꯔꯤꯁꯤ ꯂꯥꯛꯑꯣ ꯀꯨꯝꯊꯔꯣ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯥꯀ ꯆꯪꯒꯤꯁꯤꯕꯨ ꯁꯤꯕꯨ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯅꯦ ꯁꯤꯕꯨ ꯃꯥꯅꯤꯅꯦ ꯊꯥꯗꯣꯏꯅꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯩ ꯐꯣꯟ ꯑꯝꯇ ꯇꯧꯈꯤꯒꯦ ꯃꯅꯤꯗ ꯃꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯣꯏꯒꯤ ꯀꯩꯅꯣꯗꯨꯕꯨ ꯊꯥꯗꯣꯏꯗꯨꯕꯨ ꯑꯩ ꯒꯥꯔꯤꯗ ꯇꯣꯡꯉ ꯃꯥꯜꯂꯦꯕ ꯊꯥꯗꯣꯏꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯄꯨꯁꯜꯂ ꯆꯪꯈ꯭ꯔꯦꯕ ꯑꯗꯨꯅꯦꯗꯤ ꯄꯥꯔꯤ ꯉꯁꯥꯏꯗꯤ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯤꯅꯦꯕ ꯂꯥꯡꯂꯦꯟꯗꯨꯅ ꯑꯩ ꯒꯥꯔꯤꯗ ꯇꯣꯡꯉꯒ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯑꯩꯈꯣꯏ ꯇꯩꯃꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯅ ꯁꯤ ꯃꯃꯧ ꯂꯥꯛꯑꯦꯅ ꯍꯔꯥꯎꯗꯅ ꯇꯧꯈ꯭ꯔꯦꯕ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯨꯄꯤꯁꯨ ꯑꯣꯟꯅꯔꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ ꯑꯁ ꯄꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯍꯣꯔꯦꯟ ꯃꯣꯏꯅꯗꯤ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯍꯔꯥꯎ ꯂꯩꯈ꯭ꯔꯦꯕꯁꯦ ꯅꯨꯄꯤ ꯑꯣꯟꯅꯔꯦꯅ ꯀꯃꯥꯏꯅ ꯇꯧꯅ ꯑꯃꯨꯛ ꯄꯨꯊꯣꯛꯑ ꯂꯥꯛꯀꯗꯣꯏꯅꯣꯕ ꯑꯩꯈꯣꯏ ꯃꯥꯏ ꯃꯃꯥꯡꯁꯤꯗꯁꯨ ꯄꯥꯔꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯁꯤꯕꯨ ꯅꯪꯒꯤ ꯂꯥꯡꯂꯦꯟꯁꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯔꯦ ꯑꯩꯒꯤꯅ ꯀꯣꯏꯕ ꯊꯥꯗꯣꯏꯗꯨꯅ ꯅꯣꯏ ꯏꯃꯨꯡꯗ ꯂꯩꯒꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯁꯤꯡꯗꯣꯛꯅꯗꯣꯏꯅꯣꯕ ꯁꯤꯕꯨ
ꯑꯁ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯒꯥꯔꯤ ꯃꯆꯨ ꯃꯥꯟꯅꯕ ꯊꯧꯕꯩ ꯗꯁꯥꯅꯤ ꯏꯕꯥꯅꯤꯅ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯏꯁꯠꯁꯤꯡꯗꯤ ꯎꯔꯀꯥꯟꯗ ꯃꯣꯏ ꯑꯅꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯁꯤꯕꯨ ꯑꯣꯟꯅꯔꯦꯅ ꯑꯃꯨꯛ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯍꯟ ꯃꯌꯥꯝꯁꯤ ꯃꯃꯥꯡꯗ ꯈꯥꯏꯗꯣꯛꯄꯁꯨ ꯌꯥꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯁꯤꯕꯨ ꯈꯪꯗꯦꯅꯦ ꯄꯥꯔꯤꯁꯤꯕꯨ ꯑꯣꯟꯅꯅ ꯑꯗꯨꯝ ꯂꯧꯔꯗ꯭ꯔꯅꯦ ꯏꯁꯨꯡ ꯏꯃꯥꯟꯅꯕꯖꯥ ꯒꯥꯔꯤ ꯃꯆꯨ ꯃꯥꯟꯅꯕ ꯊꯧꯔꯨꯅꯨꯀꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯇꯥꯗꯅꯕ ꯍꯌꯦꯡ ꯒꯥꯔꯤ ꯃꯆꯨ ꯃꯥꯟꯅꯗꯕ ꯊꯧꯀꯣ ꯀꯣꯏꯕ ꯆꯠꯄꯗ ꯌꯥꯏꯒꯤꯁꯦ ꯂꯣꯏꯁꯜꯂꯒꯦ ꯌꯥꯝ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯏꯃꯥꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯏꯃꯥꯁꯤ ꯇꯦꯂꯦꯟ ꯌꯥꯝ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟ ꯑꯍꯟ ꯅꯨꯃꯤꯠ ꯅꯠꯇꯕꯗ ꯀꯣꯜ ꯏꯃꯥꯅꯗꯤ ꯊꯧꯔꯝ ꯑꯃꯅꯤ ꯈꯜꯂꯒ ꯍꯦꯛ ꯀꯣꯜ ꯇꯧꯖꯔꯛꯄ ꯑꯗꯨꯗ ꯏꯃꯥ ꯇꯦꯂꯦꯟ ꯑꯅꯤ ꯀ ꯍꯥꯏꯖꯔꯨꯕ ꯀꯥꯟꯗ ꯇꯦꯂꯦꯟ ꯑꯃ ꯁꯠꯀ ꯇꯧꯁꯤꯜꯂꯛꯄ ꯅꯨꯡꯉꯥꯏꯕ ꯇꯧꯕꯤꯕ ꯏꯃꯥꯅꯤ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯅꯁꯨ ꯉꯁꯤꯒꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯤꯔꯝꯕ ꯅꯆꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯂꯥꯏꯞ ꯁꯥꯠꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯊꯥꯒꯠꯄꯤꯔꯛꯏ ꯃꯌꯥꯝꯗ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯆꯤꯡꯗꯅ ꯍꯩꯇ ꯇꯧꯕꯅꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯏꯃꯥꯅ ꯊꯧꯔꯝ ꯇꯧꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯗꯨꯒ ꯊꯣꯏꯂꯦꯟ ꯍꯣꯏ ꯕ꯭ꯔꯗꯔ ꯏꯌꯥꯝꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯅꯗꯤ ꯏꯆꯦꯅ ꯀꯧꯖꯔꯨꯔꯦ ꯃꯤꯡꯁꯤꯗ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯌꯦꯡꯉꯤꯁꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯌꯦꯡꯉꯤꯁꯤꯒ ꯇꯦꯂꯤꯐꯣꯟ ꯇꯧꯔꯤꯁꯦ ꯈꯤꯇꯪ ꯆꯥꯟꯅꯗꯕ ꯈꯔ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯕꯤꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯀꯔꯤꯅꯣ ꯇꯧꯁꯤꯕꯣ ꯌꯦꯡꯉꯤꯁꯤꯒ ꯇꯨ ꯑꯣꯟꯅꯔꯦ ꯍꯥꯏꯕꯅꯤ ꯍꯜꯂꯣ 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 ꯇꯥꯕ꯭ꯔꯣ ꯇꯥꯖꯔꯤ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯍꯥꯏꯕꯤꯌꯨ ꯑꯣ ꯀꯩꯅꯣꯅꯦ ꯑꯣ ꯑꯩꯅ ꯁꯨꯝ ꯐꯣꯟ ꯑꯃ ꯌꯦꯡꯉꯒ ꯐꯣꯟ ꯑꯃ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯣ ꯑꯗꯨꯕꯨꯗꯤ ꯆꯥꯟꯅꯔꯣꯏ ꯁꯥꯔꯅ ꯍꯥꯏꯕꯤꯕꯗꯣ ꯐꯣꯟꯗꯨꯗ ꯌꯦꯡꯕꯤꯔꯨꯔꯒꯅꯨ ꯑꯗꯨꯒ ꯁꯥꯔꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯐꯝ ꯊꯣꯛꯄꯗ ꯑꯗꯨꯝ ꯅꯥꯀꯟ ꯑꯃꯗ ꯇꯧꯁꯤ ꯑꯃꯅ ꯈꯤꯇꯪ ꯇꯞꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯥꯔꯒ ꯑꯩꯒ ꯁꯥꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯗꯣ ꯅꯣꯏ ꯇꯥꯕ ꯑꯩ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯦ ꯅꯣꯏꯒꯤ ꯗꯥꯏꯃꯟꯒꯤ ꯊꯥꯔꯛꯄꯁꯦ ꯍꯣꯏ ꯁꯨꯝ ꯇꯦꯂꯦꯟ ꯁꯨꯝ ꯇꯧꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯏꯁꯩ ꯅꯨꯡꯉꯥꯏ ꯈꯟꯕ ꯈꯣꯠꯄ ꯄ꯭ꯔꯣꯒꯥꯝꯗꯣ ꯑꯗꯨꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯣꯏ ꯁꯥꯔ ꯃꯌꯥꯝꯗ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯑꯝꯇꯪ ꯇꯥꯛꯄꯤꯁꯤ ꯑꯗꯨꯒ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯁꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯝ ꯊꯣꯡꯖꯥꯎ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏꯕꯝꯒꯤ ꯑꯃꯨꯔꯖꯥꯎꯅ ꯈꯪꯅꯩ ꯅꯍꯥꯟꯁꯨ ꯑꯃꯨꯛ ꯇꯧꯈ꯭ꯔꯕꯅꯦ ꯐꯣꯟꯁꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯥꯔꯁꯤ ꯑꯩꯈꯣꯏ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯥꯔ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯁꯤꯕꯨ ꯉꯁꯤꯗꯤ ꯂꯥꯏꯟ ꯇꯝꯕ ꯍꯥꯏꯗꯣ ꯑꯣꯛ ꯃꯈꯣꯡ ꯊꯣꯡꯉꯦ ꯍꯣꯏ ꯌꯥꯝ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃꯁꯨ ꯆꯥꯕꯤꯔꯦ ꯑꯗꯨꯒ ꯁꯥꯔ ꯉꯁꯤꯁꯦ ꯀꯔꯤ ꯇꯦꯂꯦꯟ ꯇꯧꯕꯤꯒꯅꯤ ꯇꯦꯂꯦꯟ ꯋꯥꯅꯤ ꯑꯩꯈꯣꯏ ꯁꯤꯡꯒꯔꯅꯤ ꯀꯩꯅꯣ ꯍꯣꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯩꯕ ꯁꯤꯡꯒꯔ ꯑꯃꯁꯨ ꯊꯦꯡꯅꯕ ꯇꯦꯂꯦꯟꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯏꯁꯩ ꯑꯅꯩꯕ ꯑꯃ ꯇꯧꯕꯤꯔꯛꯎꯅꯤ ꯁꯥꯔ ꯅꯠꯇꯦ ꯂꯥꯛꯔꯤ ꯅꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯣꯏꯒꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯅꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯌꯥꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯒ꯭ꯔꯨꯞꯁꯦ ꯍꯣꯏ ꯗꯥꯏꯃꯟ ꯇꯤꯚꯤ ꯁꯥꯔ ꯗꯥꯏꯃꯟ ꯇꯤꯚꯤ ꯍꯥꯏꯕꯤꯌꯨ ꯗꯥꯏꯃꯟ ꯇꯤꯚꯤꯁꯦ ꯑꯩꯈꯣꯏ ꯌꯥꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣই ꯅꯍꯥꯟꯒꯩꯗꯤ ꯃꯨꯟꯅ ꯈꯜꯂꯨꯗꯦ ꯁꯨꯝ ꯂꯩꯗꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯁꯨꯝ ꯌꯥꯎꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯈꯪꯗꯤ ꯈꯪꯗꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯁꯨꯝ ꯌꯦꯡꯕꯗꯤ ꯁꯨꯝ ꯎꯅ ꯎꯕ ꯑꯗ ꯑꯩꯈꯣꯏ ꯁꯨꯝ ꯅꯣꯏꯒꯤ ꯄ꯭ꯔꯣꯒꯥꯝ ꯑꯗꯒꯤ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯌꯥꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦ ꯅꯝꯕꯔ ꯊꯥꯖꯔꯛꯀꯦ ꯁꯥꯔꯒꯤ ꯀꯩꯅꯣ ꯅꯝꯕꯔꯁꯤꯗ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯖꯔꯛꯑꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯂꯩꯕꯤꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯒ ꯑꯗꯨꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕ ꯃꯐꯝꯗ ꯆꯠꯂꯤꯕꯁꯤꯡꯁꯤꯗꯁꯨ ꯁꯥꯔꯅ ꯁꯪꯕꯤꯔꯒꯗꯤ ꯌꯥꯎꯕ ꯆꯠꯄ ꯑꯗꯨꯃꯛ ꯌꯥꯏ ꯑꯩꯈꯣꯏ ꯃꯊꯪꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯔꯤ
ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯌꯦꯡꯕꯤ ꯍꯥꯏꯕꯗꯨꯃꯁꯨ ꯇꯥꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯁꯨ ꯃꯊꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯀꯗꯕ ꯁꯤ ꯂꯩꯔꯦ ꯅꯨꯃꯤꯠ ꯑꯗꯨꯛꯇ ꯇꯥꯏ ꯍꯣꯏ ꯈꯣꯠꯂꯦ ꯍꯣꯏ ꯍꯥꯏꯕꯗꯨ ꯁꯨꯝ ꯍꯥꯏꯕꯤꯕꯅꯤ ꯑꯩꯈꯣꯏ ꯁꯥꯔ ꯎꯖꯦꯕꯇꯣ ꯍꯣꯏ ꯃꯥꯗ ꯍꯣꯏ ꯃꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯁꯨꯝ ꯑꯩꯈꯣꯏ ꯇꯥꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯑꯋꯥ ꯔꯤꯂꯤꯐ ꯀꯦꯝ ꯆꯠꯄ ꯈꯣꯠꯄ ꯑꯗꯒꯤ ꯁꯨꯝ ꯂꯩꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯎꯏꯕꯀꯣ ꯐꯦꯁꯕꯨꯛꯇꯗꯤꯀꯣ ꯑꯩꯈꯣꯏꯒ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯨꯝ ꯌꯥꯎꯁꯤꯜꯂꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯁꯨ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯑꯩꯈꯣꯏꯗꯕꯨ ꯂꯩꯗꯅ ꯁꯨꯝ ꯀꯩꯅꯣꯅꯤꯗ ꯁꯨꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯏ ꯒ꯭ꯔꯨꯞꯇꯁꯨ ꯑꯩꯈꯣꯏꯁꯤ ꯌꯥꯎꯅꯤꯡꯕ ꯑꯩꯒꯤ ꯑꯉꯥꯡ ꯑꯍꯨꯝ ꯃꯔꯤꯒꯁꯦ ꯑꯩꯈꯣꯏ ꯅꯣꯏ ꯒ꯭ꯔꯨꯞꯁꯤꯗ ꯌꯥꯎꯖꯒꯦꯅ ꯁꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯁꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯂꯩꯖꯔꯦ ꯁꯥꯔ ꯍꯣꯏꯅ ꯂꯥꯛꯄꯗꯁꯨ ꯂꯝꯕꯤ ꯊꯤꯕꯒꯤ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕꯁꯨ ꯂꯩꯔꯣꯏꯅ ꯈꯟꯖꯩ ꯂꯥꯛꯄꯤꯌꯨ ꯁꯥꯔꯅ ꯍꯥꯏꯕꯤꯅꯤꯡꯕ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯇꯧꯃꯤꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯇꯥꯟꯅꯕ ꯑꯗꯨꯃꯛ ꯌꯥꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯦꯂꯦꯟ ꯍꯟꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯊꯧꯔꯝ ꯇꯧꯕꯤꯔꯝꯒꯅꯤ ꯁꯥꯔ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯤꯈꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯃꯇꯦꯛ ꯑꯃꯗꯤ ꯁꯛꯂꯛꯀꯦꯀꯣ ꯍꯣꯏ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ 이제 잠깐 이제 니제 몸좀 짱이네. 이제 랍라이 그래. 맞게 맞당 찰나가 좀 거기 텔레 한지도 taurogeco. Hoi, akai balai ti mati matang ngoi sukundol tambiramu. Apai go segi hang tagap sun salageco. Sang cari ko jega. Nama saudara. Oh, angang cari. Kayaknya kan tahu deh. Saya mapok lang lo amada lairang oi na satlamu oi mu oi nangang lagi haza oi nangalamu nangal danong in oi rage ngairam ge ai nanangbu mapok lang lot amada hadsum lagi itu mata tawa koi time phangagadi to mosudena lagjage Hoi yam nungaijai sar thoramapung phan biramba yam nungaijai akoi Diamond TV bu nuksibiba caller amasu khoi saru ya birakpa yam nungaijai mathangi caller da khudong saba pijari live chat lebiriba mayam punamak thagachari mathangi caller paikachage hello Hello. Taram noksari ming lefam haibiu iPhone to jaraisi laisam lemhal de to on kai dagi sa yam nungaijai madam khoi ki sandoksariba talent han thoramasida yaubirakpa kari talent tobigani ngasidi ngasi je isai oina tawjaramage hoi yam nungaijai hoi mesa film da kunjoy kumar madi devla ni gi de song da rajmani kunjambi ge meyak te na mai them paharina music piba kuire mapa oina sawi sai je kutol tawjaramge mada sa hoi yam nungaijai khudol tambisi madam hoi hajirage kuire mapa tadab magi Chi thaki pao khum di phang de deng 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 quy re ma pao ta dab magi chi thi thaki pao khum di phang de khang pham khang dre miram sida Leita pham khang dre pao khum ngai bada kuire ma pao ta daba magi mangla su tuina urami awa saklo na laklami
ꯀꯔꯤꯕꯨ ꯊꯣꯛꯂꯝꯒꯕ ꯆꯤꯡꯅꯖꯩ ꯀꯔꯝꯅ ꯂꯦꯜꯂꯝꯒꯕ ꯃꯤ ꯄꯥꯏꯖꯩ ꯆꯦꯛꯂꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯝꯒꯕ ꯆꯤꯡꯂꯣꯂꯥꯅ ꯄꯥꯏꯔꯝꯒꯅꯤ ꯅꯨꯡꯁꯤꯕ ꯁꯦꯡꯂꯧ ꯌꯦꯡꯖꯔꯒ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯀꯣꯛꯂꯝꯒꯅꯤ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯂꯥꯛꯂꯣꯒꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯣꯡꯂꯒꯦ ꯑꯔꯣꯟꯕ ꯃꯩꯆꯥꯛꯁꯦ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟ ꯈꯨꯗꯤꯡꯗ ꯈꯨꯠꯁꯝꯅ ꯆꯠꯃꯤꯟꯅꯁꯤ ꯑꯃꯨꯛꯇꯪ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯃꯤꯟꯅ ꯄꯨꯛꯅꯤꯡ ꯏꯄꯥꯎ ꯇꯝꯂꯒꯦ ꯄꯦꯟꯅ ꯂꯥꯡꯑꯣꯟ ꯀꯌꯥ ꯎꯔꯛꯇ꯭ꯔꯦ ꯅꯪꯕꯨ 이돔 ꯇꯔꯛ ꯂꯦꯜꯂꯛꯄ ꯋꯥꯔꯦ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯆꯤꯊꯤ ꯊꯥꯈꯤ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯔꯝꯁꯤꯗ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯄꯥꯎꯈꯨꯝ ꯉꯥꯏꯕꯗ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ Thank you, sir. ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯌꯥꯝ ꯐꯖꯅ ꯏꯁꯩ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯂꯥꯏꯚ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯒꯁꯨ ꯃꯦꯗꯥꯝꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄꯤꯔꯛꯏ ꯍꯣꯏ ꯁꯥꯔ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯐꯖ ꯐꯖꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯕꯅꯤ ꯉꯁꯤꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯂꯥꯁ ꯀꯣꯂꯔ ꯑꯃ ꯄꯥꯏꯈꯠꯆꯒꯦ ꯑꯗꯨꯒ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯑꯌꯥꯕꯗꯣ ꯃꯌꯥꯝꯗꯒꯤ ꯂꯧꯖꯒꯦ हेलो 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 तराम नोक्चरी सर मयामदा मिंग लेफम हाइबियो ꯑꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯝ ꯇꯣꯏꯅ हेलो हेलो सर ताबीब्रा हेलो सर लाउड स्पीकर थाबीब्रो सर सरगी फोन सिबो ꯑꯩ ꯊꯥꯖꯗꯦ ꯏꯅꯥꯛꯇ ꯇꯤꯚꯤꯗꯤ ꯂꯩꯕ ꯍꯣꯏ ꯍꯣꯏ ꯇꯥꯖꯔꯦ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯖꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯨꯝ ꯁꯛꯅꯕꯁꯤꯗ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯁꯩ ꯑꯝꯇꯪ ꯁꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯇꯅ ꯇꯧꯖꯔꯛꯄꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯥꯎꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯁꯥꯔ ꯉꯁꯤꯁꯤꯕꯨ ꯑꯩ ꯉꯁꯤꯗꯤ ꯀꯥꯡꯁꯣꯏ ꯆꯥꯖꯩ ꯑꯆꯝꯕ ꯑꯃꯁꯨ ꯆꯥꯕꯤꯔꯤ ꯏꯁꯩꯁꯨ ꯌꯥꯝ ꯐꯖꯕ ꯁꯛꯄꯤꯔꯛꯀꯗꯧ ꯃꯥꯜꯂꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯩꯅꯣꯒꯤ ꯁꯤꯗꯤ ꯑꯍꯤꯕꯝ ꯁ꯭ꯌꯥꯝ ꯅꯪꯁꯨ ꯑꯩꯕꯨ ꯀꯥꯎꯔꯣ ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯔꯒꯦ ꯍꯣꯏ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯐꯅꯤ ꯅꯤꯡꯁꯤꯡꯂꯨꯅꯨ ꯃꯇꯝꯗ ꯅꯪ ꯑꯩꯕꯨ ꯅꯪꯁꯨ ꯑꯩꯕꯨ ꯀꯥꯎꯔꯣ ꯑꯩꯁꯨ ꯀꯥꯎꯔꯒꯦ ꯅꯪꯁꯨ ꯑꯩꯕꯨ ꯀꯥꯎꯔꯣ ꯑꯩꯁꯨ ꯅꯪꯕꯨ
ꯅꯪꯕꯨ ꯀꯥꯎꯔꯒꯦ ꯅꯤꯡꯁꯤꯡꯂꯨꯅꯨ ꯃꯇꯝꯗꯣ 비다이나 오이데 반퉁팜 낭추 아이부 까루 아이수 낭부 까르기 뮤직 야우도시데 서풍 강데 ngasiꯒꯤꯗꯤ sida sum losinjarag yam nungai sir khagi tharmasi bu nungsi bidana yabirakwa haingai leitana thagachari sir matung taba khoi sandokchari ba thalamsing asida adumak saruk yabirau tharam punna taminaduna mayam punna taminasi haiba wafam sisu thamjari thank you sir thagachari sir ngasigi last caller oikhre aduga live chat tachang bire iba mayam lebiri kodimok thagachari aduga saukani gi sabira o habira e do sajarake haidana tawjabadi nate aina adumak sajabada mayamna tabiningduna habirakpa imau nupi purnima seramna nangi mahamagi khonjen tabininge dana habirakpa yam nongai jakre imau nangi mahamana thagachari aduga live chat lebiriba mayam punamukpasu nangi mahamana taram na okchari nangi mahamana thagachari aduga live chat lebiriba sing sei sakbir o hai sei mate masak charamge ibem pisak devi chalna khanbiram bai sei edo sei phajade aduga karaoke so thok taba maramna sei kodol tamba ngamoyori sei edo makti aduga mayam gi damakta nungai nabagi damak sei ma kodol tamjaramge isi kodol tamjabada soikilan ke be aur basu mayam na ngakpi gani isi kodol tamjarake Nangi jinghigi manam dusu nungsi banida napada chungki banachong dusu ipakta pakja banida Nangi jinghigi manam dusu nungsi banida napada chungki banachong dusu ipakta pakja banida Yinglu kudingda pukning ihuta hukida atiya khetna paikiba urok paring dusu fajabanida Yinglu kudingda pukning ihuta hukida atiya khetna paikiba urok paring dusu fajabanida Sing tastobi nangi kwangda yetkiba sanabul dusu pakja banida Sing
ꯇꯠꯇꯧꯕꯤ ꯅꯪꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯠꯈꯤꯕ ꯁꯅꯥꯕꯨꯜꯗꯨꯁꯨ ꯄꯛꯆꯕꯅꯤꯗ ꯅꯪꯒꯤ ꯆꯤꯡꯍꯤꯒꯤ ꯃꯅꯝꯗꯨꯁꯨ ꯅꯨꯡꯁꯤꯕꯅꯤꯗ ꯅꯥꯄꯗ ꯆꯤꯟꯈꯤꯕ ꯅꯥꯆꯣꯝꯗꯨꯁꯨ ꯏꯄꯛꯇ ꯄꯛꯆꯕꯅꯤꯗ ꯏꯪ ꯇꯞꯆꯕꯤ ꯅꯪꯒꯤ ꯅꯇꯧꯅꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯤ ꯃꯩꯇꯩ ꯆꯥꯅꯨꯅꯤ ꯏꯪ ꯇꯞꯆꯕꯤ ꯅꯪꯒꯤ ꯅꯇꯧꯅꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯤ ꯃꯩꯇꯩ ꯆꯥꯅꯨꯅꯤ ꯃꯤꯇꯧ ꯇꯝꯗ꯭ꯔꯕꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯃꯤꯇꯧ ꯇꯝꯗ꯭ꯔꯕꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅꯤ ꯈꯨꯠꯁꯦꯝ ꯌꯥꯎꯗꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕꯤ ꯁꯝꯂꯥꯡ ꯈꯨꯠꯁꯦꯝ ꯌꯥꯎꯗꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕꯤ ꯁꯝꯂꯥꯡ ꯍꯦꯟꯅ ꯑꯗꯨꯝ ꯄꯛꯆꯔꯦ ꯍꯦꯟꯅ ꯑꯗꯨം ꯅꯤꯡꯊꯤꯔꯦ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯗꯣ ꯍꯦꯟꯅ ꯑꯗꯨꯝ ꯄꯛꯆꯔꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯤꯡꯊꯤꯔꯦ ꯅꯨꯡꯁꯤꯕꯤ ꯆꯤꯡꯂꯧꯗꯣ ꯀꯂꯛ ꯎꯗꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤꯅ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯗ ꯇꯧꯕꯤ ꯀꯅꯥꯕꯨꯁꯨ ꯀꯂꯛ ꯎꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯗ ꯇꯧꯕꯤ ꯀꯅꯥꯕꯨꯁꯨ 이점 점잡이 ನಂ기 ನತ್ತವು 이점 점잡이 ನಂ기 ನತ್ತವು 아이기 타모이나 거의다 제이터 생나 아이기 타모이나 거의다 제이터 생나 해나동 땡 점라비 펀시도 머포 쿠딩기 레나게 미망다 숨하피 나떠도 나시기 따이반다 ನಂಗೆ 징히기 만남도수 뭉시바니다 나빠다 징히면 나좀도수 이뻤다 뻑자바니다 ನಂಗೆ 징히기 만남도수 뭉시바니다 나빠다 징히면 나좀도수 이뻤다 뻑자바니다 Yinglu kuding na pukning ihuta hukira atiya kena pai kiba uruk paling dusu paja banida sing tak to binanggi kwangda yetki bersana bul dusu paja banida nangi sing higi mandam dusu 뭉시바니다 나쁘다 징키바 나좀도수 이뻤다 뻑자바니다
ꯂꯝꯆꯠꯇ ꯂꯩꯕꯤꯔꯤꯕ ꯏꯆꯦ ꯆꯥꯎꯕ ꯍꯤꯖꯝ ꯏꯆꯦ ꯒꯤꯇꯥ ꯏꯆꯦ ꯃꯕꯦꯝ ꯏꯆꯦ ꯄꯨꯔꯅꯤꯃꯥ ꯏꯆꯦ ꯌꯥꯏꯁꯅꯥ ꯃꯃꯥ ꯔꯥꯅꯤꯕꯂꯥ ꯂꯩꯁꯥꯡꯊꯦꯝ ꯏꯌꯥꯝꯕ ꯁꯣꯃꯥꯅꯟꯗ इसे शांति बला इवेम पिसक देवी थगचरी ममा इवे एम गुरुमयुंग एकेन सिंहा थगचरी धर्म याबिरकपा से सोनी ममा सोबिता हिजम बुसु थगचरी नचाना अमदी लाइव चाट धर्म सिबु नुसीबिदुना याउबिखिबा अमदी यूट्यूब यंबिखिबा टीवी चैनल सिंगदा मियंग ताबिखिबा अमदी खुसेम रेडियो एप ताबिखिबा मयम पुनमकपु थगचरी मथंगी थरमदा लाइव फोनिंग प्रोग्राम आई याम ओलेन तहंजरके थरमदुदमु मयम पुना थेंगनमिनसी सपोर्ट तबियु ngasigidamakta mayamdagi kainanabagi athang nijari tharamasibu tawjaba matamda soikiba lankiba ngangoi ngangkiba kayau kiba leragasu mayamna ngakpigani ngasigidamakta mayamdagi laptokchari pinabirasi